ngasi numitang wairam saurak na pung mari makairom tarak ba adwaida Fagaksau Ikai Police Station na konba Fagaksau Ikai awang lekai da excavator man lokong calling da kukila lubusing na nungmay kapsilak padagi miyo ani shok tuna like na kre nongmay na paan badagi shok luba miyo ani adudi moirang eshigi manung shenba kwakta Gram Panchayat Ward number 9 Sarang Pattage Muhammad Shahid Sangom Sumpam Sahi Kungamanga apokpa MD Helarudin amasung Fagaksau Ikai awang lekai dagi nongthombam Rakeshwar Sahi Nimpumdoi apokpa Endoleni Hari Muhammad Helarudin na excavator driver ni aduga nongthombam Rakeshwar na Fagaksau Ikai awang lekai da hangba relief camp ta leibani hari thaudo ase Fagaksau Ikai awang lekai gi maitai khulga nakna na leiba lofam singda ising janba yana na ba excavator sijinaduna Laukong tauringai da kukila lobo singna vai khul da gi maitai lobuk tam na laklaga Fagaksau Ikai awang lekai da hangba relief camp tam na nomai kapsilakpada excavator driver Helarudin sokibani driver adugi ye thangba pambom puk tabak amadi Finungi Sharuk ta soke kokila loba singi attack ta soklaba excavator driver Helarudin loktok pa sangluba and Rameshona double blast nomai maruna panbadagi mahaki oi thangba pambom amadi oi thangba makongda soke asokpa MD Shahid na moirang CHC Hospital da first aid pidaba matungda aduga Rakeshona kwakta PAC da pukatlaba matung District Hospital Bisnupur da pukatuna laikanake Thaudo aduga mari lena na Fagaksau Ikai awang lekai da hangba relief camp ta leiba kunja singna hai Fagaksau Ikai maning lekai amadi awang lekai da BSF amadi CRPM na ngaktuna leiribani maitegi miyoi singdi kulai supaide kokila lobo singna nomai kapsilaktuna attack chatharakpada Central Security Force na State Force ta nomai kapkanu haina thingduna thamle makoina handuna nomai kapasu kaptre thawong asidi aikoi sikro haibaga sab manai haina mangna makhata ke Akoi haji Fagaksau Ikai awang lekai gi ngasi pung mari makhai tarpa sida akoi lakhong lo unaba lakhong semba sida akoi JCP gi maitai panghando so emoina kukina nomai kapsalak badagi adu akoi gi kunja sing oina ai gi nupa do haji mai soiba nupa do passport bin na bagi damakta tangchaluba batamda moina nomai kapsalak bodo ai gi nupa su soe moi laga sum ka pai laga sum ka kai leiriba Central की forcing नाइ नोई का पा कनु मोई तौगे है बतो बस तौबीरो बा तौबसिदा अखोई ngasi यंगो सिदना CRPF असिदना BSF असिदना सु BSF हाइबा जगह से मफम अहुम मरी जे CRPF का BSF का लेदिनेबा लेबेसिगी मरक सिदा संगलगा खुनगी खुनाई ताना संगलगा JCP ड्राइवर से पाना बा कापइबा अदि JCP ड्राइवर से सो एना फास एक पिनबा माबु हाइदना लौथोक को संगुबा इनाउजिगा si pale isi khungi khunai si bok changsalak pasida leiriba CRPF leiriba BSF si kari tawraga leigeba haibi akhoi di kapa kanu hujik sumoi hairami noi kapa kanu ngarang handagi moina kapa khoda community hall si loire muktoiba akhoi di sigi mafam sida relief ke mama hangjaraga khunja se nga ga akhoi gi khunsi lekai si yum si sakhi bakhra na sakra su sak da bakhra leiba sidi akhoi kange dana ngasi bau leibeneba laiba mapalong gi press media lakpa singi na chusampur khakta lobi gi si kai ginoba ani maki yengaga akhoi gi sida su sangbiro akhoi ni se karamba phibam da leiri karamba phibam da khunsinga i kamaina tawraga leiri haibidi yengoba chusampur khakta raba manipur sibo irang thoi ji haurak pasu moina hauba akhoi na hauru basu na taba akhoi di moida khut thaba yaroi haiba mi da ga ki jowa ki nakang ni sai to koina drain kan ka patsa bane ba dai da loire na JCB je thobok ba da moina nongme se dong JCB da ba de ka pa pala matung da koi mi khara tang ba kai so bani na kone tang mai tai no na ma se tang mai tai tang bi ga sakha ba matung da koi pathar lai bane ba adu da moina nongme na ka pa tai adu da ni ai ai choi